Lairaba imung amada pokpadi isagi iral nate, adubu lairaraga sibadi isagi iralni. Second amagi matam asi value aduki matik lay. Malemgi senjau pairiba mayam asi second da income talibani. Namba helingay khangba chaukhatpa amadi income hengani. Microsoft founder gi Bill Gates. Video sidagi per second, per minute, per hour da Bill Gates na income kayam tali, daily routine, full life journey, karam na billionaire oikhibano, business tips, family details, pumnamak 2020 bye-bye. Numit asigi 31st December Thursday gi evening pung taruk taba matamda ay ginungsira viewers mayam gi bye-bye gi gift oina Bill Gates ki video sungsoy-soy na fangbigani mayamda share taubiu in WhatsApp group, Facebook group, Instagram, social media da. I love you all. Thank you.